ꯈꯨꯡꯒꯪ ꯑꯃꯗ ꯆꯥꯎꯕꯤ ꯀꯧꯕꯤ ꯍꯅꯨꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯍꯅꯨꯕꯤ ꯑꯁꯤꯒꯤ ꯃꯥꯒꯤ ꯃꯆꯥꯅꯤꯄꯥ ꯑꯃꯈꯛ ꯄꯣꯛꯂꯝꯃꯤ꯫ ꯍꯅꯨꯕꯤ ꯑꯁꯤꯒꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨ ꯈꯪꯍꯧꯗꯅ ꯃꯁꯥ ꯅꯨꯡꯉꯥꯏꯔꯛꯇꯕꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯤꯔꯝꯃꯤ꯫ ꯑꯍꯜ ꯑꯗꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯤꯕꯒꯤ ꯄꯥꯎ ꯑꯗꯨ ꯇꯥꯕꯗꯨꯒ ꯃꯈꯣꯏꯒ ꯌꯨꯝꯊꯪꯅꯅ ꯂꯩꯕꯤ ꯍꯦꯃꯣꯂꯇꯥ ꯀꯧꯕꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯄꯥꯎ ꯑꯗꯨ ꯈꯪꯂꯨꯅꯕ ꯍꯥꯏꯗꯨꯅ ꯑꯍꯜ ꯑꯗꯨꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ "ꯏꯅꯦ, ꯑꯩꯈꯣꯏꯅ ꯇꯥꯔꯤꯕ ꯄꯥꯎ ꯑꯁꯤꯕꯨ ꯆꯨꯝꯂꯕ꯭ꯔꯅꯦ? ꯀꯔꯤꯅꯣ ꯉꯔꯥꯡ ꯇꯥꯃꯥꯃꯣꯗꯨꯕꯨ ꯁꯤꯡ ꯈꯥꯏꯅ ꯂꯩꯍꯧꯕꯅꯤ? ꯀꯃꯥꯏꯅ ꯇꯧꯔꯤꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯨ?" "ꯍꯣꯏꯅꯦ ꯏꯕꯦꯝꯃ, ꯑꯩꯁꯨ ꯀꯔꯤꯅꯣ ꯚꯥꯞ ꯃꯦꯟ ꯑꯃ ꯇꯥꯗꯦ꯫ ꯀꯔꯤꯁꯨ ꯇꯧꯔꯝꯕꯣꯇꯦꯅꯦ, ꯆꯥꯛ ꯍꯦꯛ ꯆꯥꯕꯗꯒꯤ ꯃꯁꯥꯗꯣ ꯅꯨꯡꯉꯥꯏꯔꯛꯇꯕꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯏꯕꯨꯡꯉꯣꯅ ꯄꯨꯔꯒ ꯆꯠꯈꯤꯕꯅꯤꯅꯦ꯫ ꯑꯩꯁꯨ ꯀꯔꯤꯝꯇ ꯈꯪꯗ꯭ꯔꯤ, ꯏ ꯄꯥꯎꯒ ꯑꯃꯇ꯫ ꯅꯣꯏꯒꯤ ꯀꯔꯤꯅꯣ ꯃꯣꯕꯥꯏꯜ ꯀꯥꯏꯗꯨꯕꯨ ꯄꯨꯔꯛꯄ꯭ꯔꯅꯦ ꯅꯪꯕꯨ? ꯑꯃꯨꯛꯇꯪ ꯐꯣꯟ ꯇꯧꯅꯦ ꯅꯣꯏꯒꯤ ꯇꯥꯗꯣꯗꯨꯒ." "ꯍꯣꯏ ꯏꯅꯦ, ꯑꯩ ꯃꯣꯕꯥꯏꯜ ꯄꯨꯔꯛꯑꯦ, ꯍꯧꯖꯤꯛꯃꯛ ꯑꯩ ꯐꯣꯟ ꯇꯧꯗꯨꯅ ꯍꯪꯒꯦ." ꯑꯁꯨꯝ ꯇꯧꯗꯨꯅ ꯍꯦꯃꯣꯂꯇꯥ ꯑꯗꯨꯅ ꯃꯈꯣꯏꯒ ꯌꯨꯝꯊꯪꯅꯅ ꯂꯩꯕꯤ ꯃꯅꯦ ꯑꯗꯨꯒꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯤꯕꯒꯤ ꯄꯥꯎ ꯑꯗꯨ ꯈꯪꯅꯅꯕ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯆꯥꯅꯤꯄꯥ ꯑꯗꯨꯒ ꯐꯣꯟ ꯇꯧꯅꯕ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ꯫ "ꯍꯦꯜꯂꯣ, ꯇꯥꯗꯣ ꯁꯨꯅꯤꯜꯂꯣ? ꯑꯩ ꯍꯦꯃꯣꯂꯇꯥꯅꯤꯅꯦ ꯇꯥꯗꯣ꯫ ꯑꯗꯣ ꯃꯥꯃꯣꯒꯤ ꯐꯤꯕꯝꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯍꯧꯖꯤꯛꯄꯨ? ꯌꯥꯝꯅ ꯁꯤꯔꯤꯌꯁ ꯑꯣꯏꯕ꯭ꯔꯣ ꯅꯠꯇ꯭ꯔꯒ?" "ꯑꯣ, ꯑꯗꯣ ꯏꯅꯦꯅ ꯃꯥꯃꯣꯒꯤ ꯄꯥꯎꯗꯣ ꯈꯪꯅꯤꯡꯗꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧ ꯍꯥꯏꯅ ꯍꯥꯏꯗꯅ ꯑꯩ ꯐꯣꯟ ꯇꯧꯔꯛꯂꯤꯕꯅꯤ." "ꯑꯣ, ꯑꯗꯣ ꯍꯣꯏ ꯍꯣꯏ, ꯁꯦ ꯏꯅꯦꯒ ꯑꯃꯨꯛꯇꯪ ꯋꯥꯔꯤ ꯁꯥꯟꯅꯧ." "ꯍꯦꯜꯂꯣ ꯏꯕꯨꯡꯉꯣ, ꯅꯄꯥꯒꯤ ꯐꯤꯕꯝꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯔꯒꯦꯅꯦꯍꯦ?" "ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯨ? ꯍꯧꯖꯤꯛꯄꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯁꯤꯕꯨ? ꯍꯣꯔꯦꯟ ꯁꯟꯗꯥ ꯈꯪꯒꯅꯤ ꯍꯥꯏꯕ? ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯕꯁꯤꯕꯨ? ꯑꯩꯕꯨ ꯑꯣꯟꯊꯣꯛꯅ ꯄꯥꯈꯠꯈ꯭ꯔꯦꯗ." "ꯍꯣꯏ ꯑꯗꯣ ꯑꯩ ꯂꯥꯛꯎꯔꯣ ꯍꯣꯁꯄꯤꯇꯥꯜꯗꯨꯒ?" ꯐꯔꯦ, ꯅꯪ ꯗꯁꯥ ꯏ ꯄꯥꯎ ꯑꯣꯏꯔꯁꯨ ꯍꯦꯃꯣꯂꯇꯥꯒꯤ ꯅꯝꯕꯔꯁꯤꯒ ꯐꯣꯟ ꯇꯧꯗꯨꯅ ꯑꯩꯉꯣꯟꯗ ꯈꯪꯍꯜꯂꯛꯀꯗꯕꯅꯤꯀꯣ꯫ ꯍꯣꯏ, ꯐꯔꯦ꯫ ꯑꯗꯣ ꯏꯅꯦ, ꯃꯇꯧ ꯀꯔꯝꯅ ꯃꯥꯃꯣꯒꯤ ꯐꯤꯕꯝꯁꯤꯕꯨ ꯑꯁꯨꯛ ꯊꯤꯅ ꯁꯣꯛꯆꯟꯈ꯭ꯔꯤꯕꯅꯣꯅꯦ? ꯉꯔꯥꯡꯇꯗꯤ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯤ ꯀꯔꯤꯁꯨ ꯇꯧꯍꯧꯗꯦ, ꯁꯤꯡ ꯈꯥꯏꯗꯨꯅ ꯂꯩꯍꯧꯔꯤꯕꯅꯤꯅꯦ꯫ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯨ? ꯚꯥꯞ ꯃꯦꯟ ꯑꯝꯇ ꯇꯥꯗ꯭ꯔꯦꯅꯦ ꯏꯅꯦ ꯑꯩꯗꯤ." "ꯑꯣ, ꯀꯔꯤꯁꯨ ꯇꯧꯔꯝꯕꯣꯇꯦ, ꯀꯗꯥꯏꯗꯒꯤ ꯁꯥꯔꯦꯡ ꯆꯥꯒꯦꯅ ꯃꯆꯥꯅꯤꯄꯥꯗꯨꯒ ꯕꯖꯥꯔ ꯊꯥꯗꯨꯅ ꯁꯥꯔꯦꯡꯗꯣ ꯂꯩꯍꯜꯂꯨꯔꯦ꯫ ꯅꯍꯥꯟ ꯃꯈꯩꯗꯤ ꯑꯩꯈꯣꯏꯅ ꯃꯁꯥꯗꯣ ꯅꯨꯡꯉꯥꯏꯇꯕꯗꯨꯒ ꯁꯥꯔꯦꯡꯁꯦ ꯄꯤꯖꯅꯤꯡꯗꯗꯨꯅ ꯁꯨꯡꯄꯤ ꯍꯦꯛ ꯄꯤꯖꯗꯅ ꯂꯩꯕ꯫ ꯉꯔꯥꯡꯒꯤ ꯅꯨꯃꯤꯠꯁꯤꯒ ꯀꯔꯤ ꯂꯥꯏ ꯁꯤꯔꯕꯅꯣ ꯈꯪꯗꯦ, ꯁꯥꯔꯦꯡ ꯆꯥꯒꯦ ꯍꯥꯏꯃꯟꯗꯅ ꯅꯣꯏꯒꯤ ꯇꯥꯗꯣ ꯁꯨꯅꯤꯜꯁꯦ ꯕꯖꯥꯔ ꯊꯥꯗꯨꯅꯅꯦ ꯁꯥꯔꯦꯡꯁꯦ ꯂꯩꯍꯜꯂꯨꯔꯦ꯫ ꯆꯥꯕꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯩ ꯀꯩꯅꯣꯝ ꯇꯧꯔꯦ ꯍꯥꯏꯅ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯍꯤꯞꯈ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯁꯥꯗꯣ ꯅꯨꯡꯉꯥꯏꯔꯛꯇꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔꯤꯕꯅꯤꯅꯦ ꯅꯪꯕꯨ." "ꯑꯁ, ꯅꯣꯏꯅꯒ ꯈꯪꯄꯣꯠꯇꯦꯅꯦ, ꯌꯥꯝꯅ ꯉꯥꯡꯅꯕ ꯋꯥꯕ ꯑꯍꯟꯅꯤꯅꯦ꯫ ꯃꯤꯅ ꯇꯧꯕ ꯊꯕꯛꯁꯦ ꯐꯩꯌꯦꯅ ꯑꯃꯠꯇ ꯍꯥꯏꯈꯤꯗ꯭ꯔꯕꯅꯤ꯫ ꯁꯤꯡꯗꯨꯁꯨ ꯃꯆꯥꯅꯤꯄꯥꯅ ꯈꯥꯏꯒꯦꯅ ꯊꯝꯖꯔꯤꯕ, ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯈꯥꯏꯒꯦꯅ ꯃꯥꯅ ꯃꯊꯧ ꯁꯨꯡꯂꯩ ꯍꯦꯛ ꯂꯩꯇꯕꯗ ꯆꯪꯗꯨꯅ ꯁꯤꯡꯗꯣ ꯈꯥꯏꯔꯨꯔꯤꯕꯅꯤꯅꯦ꯫ ꯃꯆꯥꯅꯤꯄꯥꯅ ꯈꯥꯏꯕ ꯁꯤꯡꯗꯣ ꯌꯥꯝ ꯁꯥꯡꯅ ꯆꯥꯎꯅ ꯈꯥꯏ ꯍꯥꯏꯗꯅ ꯃꯥꯅ ꯄꯤꯛꯅ ꯈꯥꯏꯅꯦꯅ ꯃꯥꯅ ꯆꯪꯗꯅ ꯃꯊꯧ ꯁꯨꯡꯂꯩ ꯍꯦꯛ ꯂꯩꯇꯕꯤꯗ ꯊꯕꯛ ꯁꯥꯔꯨꯕꯗꯩꯅꯤ ꯃꯁꯥꯗꯣ ꯑꯁꯨꯃꯥꯏꯅ ꯑꯣꯏꯔꯤꯕꯁꯦ꯫ ꯅꯣꯏꯅ ꯈꯪꯉꯣꯏꯅꯦ ꯍꯦꯃꯣꯂꯇꯥ ꯏꯕꯦꯝꯃ, ꯑꯣꯟꯊꯣꯛꯅꯅꯦ ꯋꯥꯈ꯭ꯔꯕꯖꯥꯠꯅꯤ꯫ ꯃꯆꯥꯅꯤꯄꯥꯗꯨꯅꯁꯨꯅꯦ ꯁꯥꯎꯕꯅ ꯊꯕꯛ ꯁꯨꯅꯨ ꯍꯥꯏꯔꯕꯁꯨ ꯑꯗꯨꯝ ꯁꯨꯏ, ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯗꯨꯅ ꯂꯩꯌꯨ ꯍꯥꯏꯕꯁꯦ ꯁꯨꯡꯍꯩ ꯍꯦꯛ ꯍꯩꯅꯗꯦ ꯃꯉꯣꯟꯗ꯫ ꯑꯗꯨꯗꯒꯤꯅꯤ ꯑꯁꯤꯒꯤ ꯐꯤꯕꯝ ꯌꯧꯅ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯤꯕꯁꯦ, ꯈꯪꯉꯕ꯭ꯔꯣ ꯅꯣꯏꯕꯨ?" "ꯍꯣꯏꯅꯦ, ꯑꯣꯟꯊꯣꯛꯄ ꯑꯍꯟꯅꯤꯗ ꯑꯩꯈꯣꯏꯒꯤ ꯃꯥꯃꯣꯁꯦ꯫ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨ ꯍꯥꯏꯁꯨ ꯂꯩꯅꯤꯡꯗꯕ ꯑꯍꯟꯁꯤꯕꯨ ꯀꯔꯤ ꯑꯍꯟꯅꯣ ꯈꯪꯗꯦꯅꯦ꯫ ꯍꯧꯖꯤꯛꯄꯨ ꯅꯨꯡꯉꯥꯏꯅ ꯆꯥꯅ ꯐꯝꯅ ꯃꯁꯥꯗꯣ ꯐꯅꯕꯒꯤ ꯚꯤꯇꯥꯃꯤꯟꯒ ꯆꯥꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯒꯗꯕ ꯃꯥꯅ ꯂꯩꯇꯗꯅ ꯍꯧꯖꯤꯛꯄꯨ ꯊꯕꯛ ꯁꯨꯒꯦ ꯍꯥꯏꯗꯨꯕꯨ ꯀꯔꯤꯅꯣ ꯑꯗꯨꯕꯨ? ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯍꯩꯅꯤꯡꯗꯕ ꯑꯍꯟ ꯍꯥꯏꯗꯨꯅꯤꯅꯦ꯫ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯊꯣꯛꯑꯦ? ꯃꯁꯥꯗꯣ ꯍꯦꯟꯖꯟꯕꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯌꯧꯔꯦ꯫ ꯊꯕꯛꯇꯣ ꯁꯨꯗ꯭ꯔꯁꯨ ꯌꯥꯕ ꯊꯕꯛꯇꯨꯒ ꯃꯥꯅ ꯍꯩꯄꯥꯔꯦ ꯁꯥꯖꯟꯗꯅ ꯑꯣꯟꯊꯣꯛꯄꯒꯤ ꯃꯥꯃꯣꯅꯤꯍꯦ꯫ ꯑꯗꯨꯅꯤ ꯏꯕꯦꯝꯃ, ꯁꯨꯅꯤꯜꯅꯁꯨꯅꯦ ꯁꯥꯎꯕꯗ ꯂꯣꯏꯔꯕꯅꯤ꯫ ꯃꯥ ꯉꯥꯡꯅꯕꯁꯤꯗꯤꯅꯦ ꯑꯉꯥꯡ ꯃꯆꯥ ꯑꯃ ꯉꯥꯡꯅꯕꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ ꯏꯕꯦꯝꯃ꯫ ꯅꯣꯏ ꯍꯧꯖꯤꯛꯇꯤ ꯐꯔꯤꯅꯤ, ꯃꯥ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯗꯣ ꯅꯨꯡꯉꯥꯏꯔꯝꯃꯅꯤꯕ ꯍꯧꯖꯤꯛꯇꯤ꯫ ꯃꯌꯨꯝꯗꯨꯒ ꯅꯨꯡꯉꯥꯏꯅ ꯆꯥꯅ ꯊꯛꯇꯅ ꯂꯩꯅꯤꯡꯗꯅ ꯃꯥꯅ ꯍꯩꯄꯥꯔꯦ ꯁꯥꯔꯗꯅ꯫ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯊꯣꯛꯑꯦꯁꯦ? ꯑꯗꯣ ꯍꯦꯃꯣꯂꯇꯥ, ꯀꯔꯤꯒꯨꯝꯕ ꯅꯣꯏꯒꯤ ꯇꯥꯗꯣ ꯁꯨꯅꯤꯜꯅ ꯐꯣꯟꯒ ꯇꯧꯔꯛꯂꯕꯗꯤꯅꯦ ꯑꯩꯉꯣꯟꯗ ꯄꯤꯔꯛꯎꯀꯣ꯫
ꯅꯣꯏꯒꯤ ꯇꯥꯗꯣ ꯁꯨꯅꯤꯜꯅꯅꯦ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯕꯅꯤꯅꯦ ꯃꯣꯕꯥꯏꯜ ꯄꯥꯏꯕ ꯇꯝꯃꯨ ꯍꯥꯏꯗꯅ ꯀꯗꯥꯏꯗꯒꯤ ꯑꯩꯅꯅꯦ ꯀꯔꯤꯕꯨ ꯇꯧꯖꯔꯤꯗꯣꯏꯅꯣ ꯍꯥꯏꯗꯅ ꯃꯣꯕꯥꯏꯜꯗꯣ ꯄꯥꯏꯕ ꯍꯦꯛ ꯍꯩꯍꯧꯗꯕꯗꯒꯤ ꯉꯁꯤꯗꯤ ꯑꯋꯥꯕ ꯇꯥꯔꯛꯄꯗ ꯃꯣꯕꯥꯏꯜꯗꯣ ꯃꯊꯧ ꯇꯥꯔꯦ ꯑꯗꯣ ꯐꯣꯟꯗꯣ ꯂꯥꯛꯂꯕꯗꯤ ꯅꯪ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯦꯛꯇ ꯂꯥꯛꯎꯀꯣ ꯍꯣꯏ ꯏꯅꯦ ꯍꯦꯃꯣꯂꯇꯥ ꯑꯗꯨꯁꯨ ꯍꯥꯏꯔꯤꯕ ꯑꯍꯜ ꯑꯁꯤꯒꯤ ꯃꯆꯥꯅꯤꯄꯥ ꯁꯨꯅꯤꯜ ꯑꯗꯨꯅ ꯐꯣꯟ ꯇꯧꯔꯛꯂꯒ ꯂꯥꯛꯀꯦ ꯍꯥꯏꯔꯝꯂꯒ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ ꯍꯦꯃꯣꯂꯇꯥ ꯑꯗꯨ ꯍꯥꯏꯔꯤꯕ ꯑꯍꯟ ꯑꯁꯤꯒꯤ ꯃꯆꯥꯅꯤꯄꯥ ꯁꯨꯅꯤꯜ ꯑꯗꯨꯅ ꯐꯣꯟ ꯇꯧꯔꯛꯄꯗꯒꯤ ꯑꯃꯨꯛꯀ ꯍꯟꯅ ꯑꯍꯜ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯏꯅꯦ ꯇꯥꯗꯣ ꯁꯨꯅꯤꯜꯗꯣ ꯐꯣꯟ ꯇꯧꯔꯛꯑꯝꯃꯤ ꯁꯦ ꯅꯪꯒ ꯑꯃꯨꯛꯇꯪꯅꯦ ꯋꯥꯔꯤ ꯁꯥꯟꯅꯧ ꯍꯦꯜꯂꯣ ꯁꯨꯅꯤꯜ ꯀꯔꯤ ꯇꯧꯔꯕꯒꯦ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯨ ꯆꯨꯝꯂꯕ꯭ꯔꯅꯦ ꯄꯥꯎꯁꯤꯕꯨ ꯑꯩꯗꯤ ꯃꯥꯡꯖꯔꯦꯗꯅ ꯀꯔꯤꯅꯣꯅꯦ ꯀꯔꯤ ꯅꯄꯥꯅ ꯁꯤꯔꯝꯗꯥꯏꯗ ꯁꯥꯔꯦꯡ ꯁꯥꯔꯦꯡ ꯍꯥꯏꯅ ꯄꯜꯂꯝꯃꯤ ꯍꯥꯏꯕ ꯀꯔꯤꯅꯣ ꯃꯥꯕꯨ ꯁꯥꯔꯦꯡꯗꯨꯕꯨ ꯆꯥꯕ ꯑꯣꯛꯈꯤꯗ꯭ꯔꯕ ꯖꯥꯠꯂꯅꯦ ꯇꯧꯔꯤꯗꯨꯕꯨ ꯑꯣ ꯑꯗꯨꯕꯨ ꯍꯧꯖꯤꯛꯄꯨ ꯀꯝꯗꯧꯗꯣꯏꯅꯣ ꯑꯩꯈꯣꯏꯅꯤꯕꯨ ꯐꯔꯦ ꯐꯔꯦ ꯅꯪ ꯍꯣꯏ ꯐꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤ ꯑꯗꯨꯒ ꯅꯪ ꯌꯥꯡꯅ ꯌꯨꯝꯗ ꯅꯄꯥꯗꯣ ꯄꯨꯔꯛꯅꯕ ꯇꯧꯔꯣ ꯐꯔꯦ ꯁꯤꯒꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨ ꯃꯥꯒꯤ ꯃꯆꯥꯅꯤꯄꯥ ꯑꯗꯨꯅ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯁꯪꯁꯥꯔꯁꯤꯗꯒꯤ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯇꯝꯂꯝꯃꯤ ꯌꯨꯝꯒꯤ ꯑꯍꯜ ꯑꯗꯨ ꯁꯤꯕꯒꯤ ꯄꯥꯎ ꯑꯗꯨ ꯇꯥꯕꯗꯨꯒ ꯍꯅꯨꯕꯤ ꯑꯗꯨ ꯌꯥꯝꯅ ꯀꯞꯂꯝꯃꯤ ꯏꯅꯦ ꯀꯞꯂꯨꯔꯒꯅꯤ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏ ꯃꯥꯃꯣꯗꯣ ꯑꯃꯨꯛ ꯍꯜꯂꯛꯀꯗꯕꯁꯨ ꯅꯠꯇꯦ ꯃꯤ ꯍꯥꯏꯕꯁꯤꯗꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯦ ꯅꯣꯡꯃ ꯁꯤꯒꯗꯧꯔꯤꯕꯅꯤ ꯉꯁꯤ ꯃꯥꯃꯣꯅ ꯁꯤꯔꯤꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯨ ꯅꯣꯡꯃ ꯅꯠꯇ꯭ꯔꯦ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯀꯗꯧꯔꯤꯕꯅꯤ ꯍꯧꯖꯤꯛ ꯃꯥꯃꯣꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯏꯪꯅ ꯁꯥꯟꯇꯤ ꯂꯩꯅ ꯂꯩꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯥꯃꯣꯒꯤ ꯊꯕꯛ ꯊꯧꯔꯝꯗꯣ ꯅꯤꯡꯊꯤꯖꯅ ꯄꯥꯡꯊꯣꯛꯅꯕꯒꯤ ꯍꯣꯠꯅꯁꯤ ꯏꯅꯦꯅ ꯑꯗꯨꯝꯅ ꯀꯞꯇꯨꯅ ꯂꯩꯔꯕꯗꯤ ꯏꯅꯦꯁꯨ ꯃꯁꯥꯗꯣ ꯁꯣꯜꯂꯅꯤꯌꯦ ꯃꯁꯥꯗꯣ ꯁꯣꯜꯂꯗꯤ ꯑꯃꯨꯛ ꯃꯇꯧ ꯀꯔꯝꯅ ꯃꯥꯃꯣꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯁꯦ ꯄꯥꯡꯊꯣꯛꯀꯅꯤ ꯑꯗꯨꯅꯅꯦ ꯊꯧꯅꯥ ꯂꯩꯇꯕ ꯌꯥꯗꯦ ꯏꯅꯦ ꯍꯧꯒꯠꯂꯨ ꯏꯅꯦ ꯀꯞꯂꯨꯔꯅꯨ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯕ ꯀꯔꯤ ꯇꯧꯁꯤ ꯍꯥꯏꯕꯗꯣ ꯈꯟꯅꯁꯤꯌꯦ ꯑꯁꯤꯅ ꯑꯍꯜ ꯑꯗꯨꯕꯨ ꯊꯦꯝꯖꯤꯜꯂꯝꯃꯤ ꯑꯃꯗꯤ ꯊꯧꯅꯥ ꯍꯥꯞꯇꯨꯅ ꯍꯥꯏꯔꯤꯕ ꯑꯍꯜ ꯑꯁꯤꯒꯤ ꯃꯊꯧꯁꯤꯡ ꯑꯗꯨ ꯃꯇꯧ ꯀꯔꯝꯅ ꯄꯥꯡꯊꯣꯛꯁꯤꯒꯦ ꯍꯥꯏꯕ ꯑꯗꯨ ꯇꯥꯟꯅꯅꯕ ꯍꯥꯏꯗꯨꯅ ꯍꯅꯨꯕꯤ ꯑꯗꯨꯗ ꯊꯦꯝꯖꯤꯜꯂꯝꯃꯤ ꯑꯍꯜ ꯑꯗꯨ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯗꯨ ꯇꯥꯕꯗꯨꯒ ꯃꯈꯣꯏ ꯂꯩꯀꯥꯏꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯩꯕ ꯍꯥꯏꯔꯤꯕ ꯇꯣꯝꯆꯧ ꯀꯧꯕ ꯒꯞ ꯌꯥꯝꯅ ꯆꯥꯎꯕ ꯄꯩꯁꯥ ꯄꯥꯏꯔꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯅꯥꯄꯜ ꯇꯧꯕ ꯅꯤꯄꯥ ꯑꯁꯤ ꯑꯁꯤꯕ ꯍꯪꯂꯨꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯝꯃꯤ ꯏꯅꯦ ꯑꯩꯈꯣꯏꯅ ꯇꯥꯔꯤꯕ ꯄꯥꯎ ꯑꯁꯤꯕꯨ ꯆꯨꯝꯂꯕꯔꯅꯤ ꯃꯥꯃꯣ ꯑꯗꯨꯕꯨ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯇꯥꯔꯤꯅꯦ ꯃꯇꯧ ꯀꯔꯝꯅ ꯂꯩꯈꯤꯗꯕꯅꯣ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯇꯧꯔꯝꯕꯣꯇꯦꯅꯦ ꯏꯕꯨꯡꯉꯣ इखंग खंगौदंगई कदाइदगी सारेंग चागेना मसानिपासिगा होनाय होतना मसानिपादुनने सारेंग लेदुना पिजरुरे अदुगगी हेक्ता मसादो नुंगारेक्तिना फबुंग कार हिपखिबदगी मसादो नुंगारेक्तबदगी हॉस्पिटल दा पुदुना ngasi दोसा से तारिबनिने करीनो इनी होइदि खंगबी हौद्रबरने नहान मखै मामोदुदि सारेंग चानिंगदुना लेरमलिबा वा ओइरे सारेंग चारगा मादी चनिंगी वा ओइरे फरे फरे करीसु खलुरनु चटखिबा मागी चटखरे नत्रो हौजिक्ति मामोगी थबक थरमसिंगचे मतौ करमना पांगथोकनी हाइबसे खनबा तारे नत्रो हेमा कनानो सिपु मसकसे काउख्रेगुम तविने सिदि अखोइगी हेमोलता नत्रो करीनो हेमो नंगना कुइरगा असुम फजथोरिसिबो सारिनेदगी हेना हौजिकनबु फजारेने नंगदी लिन्ना मकु खोखलगा नहा ओइना लेबा दुमाइना करीनो नंगना हनुबी फाजलगा असुम फजथोरिसिबो अदो फरेने हयेंग सोरात कर्मदो ओइना उनरसी हौजिकिदि अई हल्लगेको दी हे मालना सक्तामना असीबा हंगला इमेने सिबु करेमे कोथाइना ओंधोना सक्ता नुंगसिगिद्रे मसिगिनि पासने मसे हेमोलता अदुना सावरदुना हाइरिबा तोमसो असिगी मागी मतौ अदुदा यामना सावरदुना ममोन ममोनदा
ꯇꯣꯝꯆꯧ ꯑꯗꯨꯒꯤ ꯃꯔꯝꯗ ꯊꯤꯅ ꯆꯩꯔꯝꯃꯤ꯫ ꯉꯁꯤꯗꯤ ꯑꯍꯜ ꯑꯗꯨꯒꯤ ꯁꯣꯔꯥꯠ ꯅꯨꯃꯤꯠꯅꯤ꯫ ꯍꯦꯃꯣꯂꯇꯥ ꯑꯗꯨ ꯑꯍꯜ ꯑꯗꯨꯒꯤ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯆꯥ ꯂꯣꯟꯗꯨꯅ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯑꯩꯅꯅꯦ ꯆꯥ ꯂꯣꯟꯊꯣꯛꯀ ꯂꯣꯟꯁꯤꯟꯒ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕꯗꯅꯦ ꯈ꯭ꯋꯥꯡꯒꯁꯦ ꯅꯥꯔꯦꯅ ꯇꯧꯔꯤꯁꯦ, ꯄꯨꯛꯀꯁꯦ ꯏꯂꯦꯡꯉꯦ ꯂꯦꯡꯁꯤꯜꯂꯗꯅ꯫ ꯉꯁꯥꯏ ꯑꯩꯅ ꯈꯣꯡ ꯍꯥꯝꯅꯤꯡꯕ ꯃꯇꯝꯗꯁꯨ ꯍꯥꯝꯍꯧꯗ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯄꯨꯛꯁꯦ ꯒꯦꯁ ꯀꯥꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦꯅꯦ꯫ ꯀꯅꯥꯝꯇꯒ ꯂꯩꯇꯕ ꯌꯥꯠꯂꯥ? ꯏꯁ ꯒꯦꯁ ꯃꯆꯥ ꯑꯃꯇꯪꯕꯨ ꯊꯥꯗꯣꯛꯈꯤꯒꯦ ꯃꯁꯤꯗꯤ꯫ ꯄꯣꯠ ꯁꯤꯅꯤꯗꯅ ꯋꯥꯏꯗꯨꯝ ꯁꯪꯉꯤꯍꯦ, ꯉꯁꯥꯏꯗꯒꯤꯅ ꯑꯣꯟꯊꯣꯛ ꯋꯥꯅ ꯈꯥꯡꯖꯟꯅ ꯂꯩꯕꯗ ꯐꯅꯦꯛꯁꯤꯒ ꯀ꯭ꯔꯛ ꯀ꯭ꯔꯛ ꯂꯥꯛꯁꯟꯅ ꯁꯦꯠꯂꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯀꯌꯥꯗꯤ ꯋꯥꯏ ꯁꯪꯂꯁꯦ꯫ ꯍꯦꯃꯣꯂꯇꯥ ꯑꯗꯨꯅ ꯑꯣꯟꯊꯣꯔꯛꯄꯗ ꯍꯥꯏꯔꯤꯕ ꯇꯣꯝꯆꯧ ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯑꯁꯤ ꯃꯥꯒꯤ ꯃꯅꯤꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗꯨꯒ ꯉꯛꯂꯗꯨꯅ ꯍꯦꯃꯣꯂꯇꯥ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯔꯤꯅꯣ ꯇꯣꯝꯆꯧ ꯑꯁꯤꯅ ꯑꯩꯒꯤ ꯃꯅꯤꯡꯗ ꯂꯦꯞꯇꯨꯅ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯁꯤꯕꯨ? ꯀꯔꯝ ꯁꯛꯇ ꯆꯪꯂꯛꯏꯅꯣ ꯁꯤꯕꯨ? ꯑꯩꯅ ꯃꯣꯏ ꯃꯆꯥꯡꯕ ꯊꯣꯛꯄꯗꯣ ꯃꯁꯤ ꯇꯥꯈ꯭ꯔꯕ ꯖꯥꯠꯂ ꯇꯧꯔꯤꯁꯤꯕꯨ? ꯑꯁ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯖꯈ꯭ꯔꯦꯗ ꯇꯧꯔꯤꯁꯦ꯫ ꯀꯔꯤꯅꯣ ꯍꯦꯃꯣ, ꯍꯧꯖꯤꯛꯀꯤ ꯅꯪꯒꯤ ꯃꯈꯣꯟꯗꯨꯕꯨ ꯑꯣꯟꯊꯣꯛꯅ ꯍꯧꯈꯔꯦꯍꯦ꯫ ꯀꯔꯤꯁꯨ ꯅꯠꯇꯦꯗ, ꯃꯣꯏ ꯃꯆꯥꯈꯛ ꯊꯣꯛꯄꯅꯤꯗ꯫ ꯇꯥꯗꯣ ꯇꯣꯝꯆꯧ, ꯅꯪ ꯁꯤꯒ ꯀꯩꯗꯧꯕꯒꯤ ꯂꯥꯛꯑꯝꯃꯤꯅꯣ ꯆꯥꯛꯈꯨꯝ ꯑꯁꯤꯒ? ꯀꯔꯤꯁꯨ ꯅꯠꯇꯦꯗ, ꯅꯪꯉꯣꯟꯗ ꯋꯥ ꯑꯃ ꯍꯪꯒꯦ ꯍꯥꯏꯅ ꯆꯪꯉꯛꯄ꯫ ꯑꯗꯣ ꯌꯥꯔꯦ ꯌꯥꯔꯦ, ꯑꯩ ꯀꯣꯟꯅ ꯍꯪꯉꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯍꯥꯏꯔꯤꯕ ꯇꯣꯝꯆꯧ ꯍꯥꯏꯕ ꯅꯤꯄꯥ ꯑꯁꯤ ꯃꯄꯥꯟꯗ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯀꯔꯤ ꯅꯤꯄꯥꯅꯦꯒꯦ ꯁꯤꯗꯤ? ꯃꯊꯧ ꯁꯨꯡꯂꯩ ꯍꯦꯛ ꯂꯩꯇꯕꯤꯗ ꯆꯥꯛꯈꯨꯝꯁꯦ ꯆꯪꯂꯛꯑꯒ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯉꯩ ꯆꯠꯈꯤ ꯅꯤꯄꯥꯁꯤꯕꯨ? ꯀꯔꯤ ꯅꯤꯄꯥꯅꯦꯒꯦ ꯁꯤꯗꯤ? ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯍꯥꯏꯔꯤꯕ ꯍꯦꯃꯣꯂꯇꯥ ꯑꯁꯤꯅ ꯅꯤꯄꯥ ꯑꯗꯨꯅ ꯀꯔꯤꯁꯨ ꯃꯊꯧ ꯂꯩꯇꯉꯩ ꯆꯥꯛꯈꯨꯝ ꯑꯗꯨꯒ ꯆꯪꯂꯛꯑꯒ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯊꯣꯛꯈꯤꯕꯗꯨꯒ ꯍꯦꯃꯣꯂꯇꯥ ꯑꯗꯨ ꯁꯥꯎꯔꯗꯨꯅ ꯅꯤꯄꯥ ꯑꯗꯨꯒꯤ ꯃꯔꯝꯗ ꯊꯤꯅ ꯆꯩꯔꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯒꯤ ꯁꯣꯔꯥꯠ ꯀꯔꯃ ꯅꯨꯃꯤꯠꯇꯨꯒ ꯍꯥꯏꯔꯤꯕ ꯇꯣꯝꯆꯧ ꯀꯧꯕ ꯅꯤꯄꯥ ꯑꯁꯤꯅ ꯀꯔꯤꯁꯨ ꯊꯋꯥ ꯁꯥꯗꯕ ꯃꯈꯩ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯅꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯦꯜꯂꯣ, ꯇꯥꯏꯅꯦ꯫ ꯑꯣ, ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯒꯤ ꯄꯥꯔꯇꯤꯗꯨꯔꯣ? ꯍꯣꯏ ꯍꯣꯏ, ꯑꯗꯨ ꯇꯧꯔ ꯂꯣꯏꯔꯦ ꯀꯩꯅꯣꯅꯦ꯫ ꯑꯩꯔꯣ? ꯑꯁ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯂꯩꯕ ꯑꯍꯜ ꯑꯃ ꯁꯤꯔꯦ, ꯑꯗꯨꯒꯤ ꯁꯣꯔꯥꯠ ꯌꯥꯎꯕ ꯂꯥꯛꯏ꯫ ꯑꯁ ꯑꯣꯟꯊꯣꯛꯅ ꯍꯩꯅꯈꯤꯗ꯭ꯔꯖꯥꯠꯅꯤ, ꯀꯞꯄꯒ ꯂꯥꯎꯕꯒ ꯑꯩꯅꯅꯦ ꯑꯣꯟꯊꯣꯛꯅ ꯇꯥꯅꯤꯡꯈꯤꯗ꯭ꯔꯕ꯫ ꯑꯗꯣ ꯀꯩꯗꯧꯅꯤ, ꯂꯥꯛꯇ ꯌꯥꯗꯕꯅꯤꯅ ꯂꯥꯛꯑꯦ꯫ ꯍꯣꯔꯦꯟ ꯑꯩ ꯃꯇꯝ ꯆꯥꯅ ꯁꯨꯝ ꯂꯥꯛꯀꯦꯅꯦ꯫ ꯐꯔꯦ ꯐꯔꯦ꯫ ꯑꯁ ꯍꯅꯨꯕꯤꯁꯤꯅ ꯏꯅꯥꯛꯇꯅꯦ ꯀꯞꯄꯒ ꯂꯥꯎꯕꯒꯅꯦ ꯑꯃꯠꯇ ꯇꯥꯗ꯭ꯔꯦ ꯅꯪꯅ ꯉꯥꯡꯉꯤꯕꯗꯣ꯫ ꯑꯩ ꯍꯣꯔꯦꯟꯅꯦ ꯂꯥꯛꯑꯒ ꯐꯣꯟ ꯇꯧꯔꯛꯀꯦ꯫ ꯀꯌꯥꯇ ꯎꯁꯤꯠꯈꯤꯗ꯭ꯔꯕ ꯅꯤꯄꯥꯅꯣ ꯌꯦꯡꯉꯨꯅꯦ꯫ ꯁꯣꯝꯗ ꯏꯃꯥ ꯑꯁꯤꯅ ꯄꯥꯕ ꯁꯤꯈꯤꯕꯒꯤ ꯅꯨꯡꯉꯥꯏꯇꯅ ꯀꯞꯇꯨꯅ ꯂꯩ, ꯑꯗꯨꯒ ꯃꯥꯅ ꯀꯌꯥꯇ ꯎꯁꯤꯠꯇꯅ ꯋꯥꯉꯥꯡ ꯁꯉꯥꯡ ꯇꯧꯔꯤꯕ꯫ ꯃꯁꯤꯒꯤ ꯇꯣꯝꯆꯧꯁꯦ ꯀꯅꯥꯒꯤ ꯈꯣꯏꯗꯧ ꯂꯪꯈꯠꯂꯤꯕ ꯅꯨꯃꯤꯠ ꯑꯃꯗ ꯐꯨꯗꯅ ꯃꯁꯦ ꯃꯀꯣꯛꯀ ꯀꯥꯏꯔꯅꯤꯁꯦ꯫ ꯑꯍꯜ ꯑꯁꯤꯒꯤ ꯃꯆꯥꯅꯤꯄꯥ ꯁꯨꯅꯤꯜ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯇꯣꯝꯆꯧ ꯑꯗꯨꯅ ꯉꯥꯡꯂꯤꯕ ꯁꯛꯂꯤꯕꯁꯤꯡ ꯑꯗꯨ ꯇꯥꯔꯒ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯂꯨꯔꯅꯨ꯫ ꯑꯁꯨꯝꯅ ꯍꯅꯨꯕꯤ ꯑꯗꯨꯅ ꯀꯞꯄꯗꯨꯒ ꯍꯦꯃꯣꯂꯇꯥ ꯑꯃꯗꯤ ꯃꯆꯥꯅꯤꯄꯥ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯊꯦꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯣꯝꯆꯧ ꯀꯧꯕ ꯅꯤꯄꯥ ꯑꯁꯤꯅ ꯉꯁꯥꯏ ꯍꯦꯃꯣꯂꯇꯥꯒ ꯆꯥꯛꯈꯨꯝꯗ ꯃꯥꯅ ꯐꯪꯅꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯅꯤꯡꯁꯤꯡꯉꯒ ꯈꯜꯂꯗꯨꯅ ꯅꯣꯛꯂꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗꯨꯒ ꯍꯥꯏꯔꯤꯕ ꯑꯍꯜ ꯑꯗꯨꯒꯤ ꯃꯆꯥꯅꯤꯄꯥ ꯁꯨꯅꯤꯜ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯀꯔꯤꯒꯤꯅꯣ ꯇꯥꯗꯣ ꯇꯣꯝꯆꯧꯅ ꯑꯁꯨꯛ ꯎꯁꯤꯠꯇꯅ ꯅꯣꯛꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯗꯨꯕꯨ? ꯃꯤ ꯎꯁꯤꯠꯇꯦ ꯍꯥꯏꯅ ꯇꯧꯔꯤꯕꯔꯣ? ꯄꯩꯁꯥ ꯄꯥꯏꯔꯦ ꯍꯥꯏꯗꯨꯅ ꯃꯤ ꯎꯁꯤꯠꯇꯤꯕꯔꯣ? ꯃꯆꯥꯅꯤꯄꯥ ꯁꯨꯅꯤꯜ ꯑꯗꯨꯅ ꯁꯥꯎꯔꯗꯨꯅ ꯍꯥꯏꯔꯤꯕ ꯇꯣꯝꯆꯧ ꯀꯧꯕ ꯅꯤꯄꯥ ꯑꯁꯤꯗ ꯊꯤꯅ ꯆꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯣꯝꯆꯧ ꯀꯧꯕ ꯅꯤꯄꯥ ꯑꯁꯤ ꯀꯔꯤꯁꯨ ꯈꯟꯗꯕ ꯃꯈꯩ ꯉꯁꯥꯏꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯅꯤꯡꯁꯤꯡꯂꯒ ꯍꯟꯅ ꯍꯟꯅ ꯅꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯥꯖꯜꯂꯨꯍꯦ ꯏꯆꯥꯅꯨꯄꯥ ꯃꯈꯥꯖꯥꯏꯗꯨꯒ ꯁꯦꯠ ꯁꯦꯠ ꯂꯥꯎꯅ ꯊꯥꯖꯜꯂꯨꯍꯦ, ꯃꯤ ꯎꯁꯤꯠꯇꯕ꯭ꯔꯥ ꯍꯥꯏꯕꯨ꯫ ꯃꯤ ꯎꯁꯤꯠꯇꯕ ꯁꯥꯔ ꯅꯪ ꯁꯤꯗꯤ, ꯅꯪ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯌꯦꯡꯉꯨ, ꯅꯪ ꯊꯤꯜꯂꯒ ꯅꯃꯥꯏꯗꯨꯒ ꯅꯪ꯫ ꯑꯣꯏꯃꯥ ꯁꯤꯔꯦꯗꯅ ꯑꯩꯗꯤ꯫ ꯀꯩ ꯀꯥꯟꯅꯔꯦꯗꯣ, ꯏꯍꯤ ꯍꯤꯒꯠꯄꯒꯤ ꯃꯇꯥꯡ ꯃꯅꯨꯡ ꯆꯥꯗꯕꯒꯤ ꯀꯔꯦꯝ ꯀꯣꯠꯊꯥꯏꯅꯔꯅꯤ ꯍꯤꯒꯠꯅꯤꯡꯕ꯭ꯔꯥ ꯍꯥꯏꯕꯨ? ꯍꯧꯖꯤꯛꯇꯤ ꯆꯩ ꯆꯥꯔꯕꯅꯤꯅ ꯅꯣꯛꯑꯣꯗꯅ꯫ ꯀꯔꯤꯒꯤ ꯅꯣꯛꯇ꯭ꯔꯤ? ꯅꯣꯛꯑꯣꯗꯅ꯫ ꯐꯔꯦꯗꯅ ꯍꯧꯖꯤꯛꯇꯤ ꯆꯩꯗꯣ ꯆꯥꯔꯕꯅꯤꯅ ꯏꯍꯤ ꯍꯤꯒꯠꯇꯅ ꯇꯟꯖꯥ ꯃꯦꯟꯖꯥ ꯆꯥꯗꯕ ꯃꯈꯩ꯫ ꯑꯩꯅ ꯃꯣꯏ ꯃꯆꯥꯈꯛ ꯊꯣꯛꯄꯗꯨꯗꯤ ꯀꯅꯥꯝꯇꯁꯨ ꯈꯪꯍꯧꯗꯦ, ꯑꯗꯨꯕꯨ ꯅꯪꯅ ꯆꯩ ꯆꯥꯕꯗꯨꯗꯤ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯂꯣꯏꯅ ꯇꯥꯍꯧꯔꯦ꯫ ꯀꯔꯤ ꯀꯥꯟꯅꯔꯦ ꯑꯗꯣ?
ꯅꯅꯥꯗꯣ ꯁꯤꯡꯈꯣꯗꯅ ꯇꯤ ꯍꯥꯏꯔꯝꯂꯒ ꯍꯦꯃꯣꯂꯣꯇꯥ ꯑꯗꯨꯁꯨ ꯍꯟꯈꯤꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯇꯣꯝꯆꯧ ꯀꯨꯞꯄ ꯅꯤꯄꯥ ꯑꯁꯤ ꯏꯀꯥꯏ ꯅꯨꯡꯁꯤꯖꯥꯅꯅ ꯎꯪꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯍꯧꯔꯤ꯫